Hi everyone, welcome back to my YouTube channel. Ngasi aina purakcharise jen phaibakne asiga leire morok kangou ade siga kangou leire alu ga bean ga toraga siga lettuce mana leire usiga leire thabi siga tilau leire chaba hojarage mayam. Yes, chicken liver su leire chaba hore mayam. Jen phaibak ni pa khalage khong sai ngi cha horage. Chicken liver.
hòm rồi.
ꯃꯌꯥꯝ ꯍꯥꯎꯕꯅ ꯀꯩꯅꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯤꯕꯣ ꯑꯅꯤꯁꯤꯕꯨ ꯆꯥꯕ ꯉꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯕꯨꯛꯇꯤ ꯊꯪꯒꯛ ꯇꯧꯔꯦ ꯃꯌꯥꯝꯁꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯩ ꯈꯜꯂꯝꯃꯤ ꯑꯅꯤꯈꯛ ꯆꯥꯕ ꯉꯝꯗꯣꯏ ꯃꯥꯜꯂꯦꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯌꯥꯝ ꯆꯥꯎꯋꯦ ꯐꯩꯕꯥꯛꯁꯤꯗꯨ ꯈꯨꯆꯥꯎ ꯑꯃꯅꯦ ꯑꯃ ꯆꯥꯕ ꯃꯄꯨꯝ ꯈꯜꯂꯝꯃꯤ ꯆꯥꯕ ꯉꯝꯗꯣꯏ ꯃꯥꯜꯂꯦꯅ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯅꯤ ꯁꯤꯁꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯆꯤꯟꯁꯤꯒꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯋꯦ ꯄꯨꯛꯇ ꯆꯪꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯆꯥꯎꯔꯕꯅꯤꯅ ꯆꯥꯕꯁꯦ ꯉꯝꯗꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯇꯤꯜ ꯗꯦꯟ ꯕꯥꯏ ꯕꯥꯏ